ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯆꯥꯛꯈꯨꯝ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪꯕ ꯊꯕꯛ ꯁꯤꯟꯐꯝ ꯁꯨꯗꯕ ꯑꯃꯗꯤ ꯄꯥꯏꯗꯕ ꯌꯥꯔꯛꯇꯦ꯫ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯒ ꯆꯥꯖꯕ ꯍꯤꯡꯖꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯅꯣꯡꯃꯒꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯂꯤꯛꯅ ꯁꯤꯖꯤꯟꯅꯕꯅ ꯃꯊꯧꯅꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯆꯤꯜꯍꯥꯎ ꯊꯤꯕ ꯇꯧꯗꯅ ꯁꯨꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯏ ꯀꯪꯂꯩꯆꯥ ꯈꯨꯗꯤꯡꯃꯛꯅ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯀꯌꯥ ꯊꯦꯡꯅꯔꯤ꯫ ꯒꯣꯔꯃꯦꯟꯒꯤ ꯁꯥꯔꯚꯤꯁ ꯇꯧꯔꯨꯕ ꯇꯧꯗꯅ ꯃꯥꯅ ꯉꯝꯖꯕ ꯁꯤꯟꯐꯝꯗ ꯏꯀꯤ ꯊꯥꯗꯣꯛꯂꯒ ꯀꯅꯥꯒꯨꯝꯕꯅ ꯔꯤꯛꯁꯣ ꯊꯧꯕ, ꯄꯣꯠ ꯍꯣꯟꯕ, ꯆꯦꯛ ꯁꯨꯕ, ꯎ ꯁꯨꯕ, ꯁꯅꯥ ꯁꯥꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯅꯨꯄꯥꯅ ꯑꯌꯥꯝꯕꯁꯨ ꯇꯧꯕ ꯁꯤꯟꯐꯝꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤꯁꯤꯡꯁꯨ ꯃꯁꯥꯗ ꯅꯨꯄꯥꯁꯤꯡꯕꯨ ꯉꯥꯏꯕ ꯇꯧꯗꯅ ꯐꯤ ꯁꯥꯕ, ꯏꯝꯕꯣꯏꯗ꯭ꯔꯤ ꯍꯥꯡꯕ, ꯃꯁꯥꯅ ꯃꯁꯥꯕꯨ ꯊꯕꯛ ꯄꯤꯖꯕꯒ ꯂꯣꯏꯅꯅ ꯌꯨꯝꯗ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯀꯌꯥꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ꯫ ꯃꯁꯤꯃꯛ ꯑꯁꯦꯡꯕ ꯁꯤꯟꯐꯝ ꯀꯌꯥꯒꯤ ꯃꯔꯛꯇ ꯁꯤꯟꯐꯝ ꯑꯃꯅꯤ꯫ ꯏꯟꯗꯣꯝꯆꯥꯁꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯅꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯐꯨꯠꯇꯣꯏꯅꯣ? ꯈꯥꯡꯁꯤꯗ ꯈꯔ ꯂꯥꯡꯕ ꯊꯦꯡꯅꯔꯗꯤ ꯄꯨꯡ ꯑꯃꯒꯨꯝꯕꯩ ꯆꯥꯡ ꯆꯪꯉꯤ꯫ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯆꯪꯉꯤ꯫ ꯅꯣꯡꯃꯗ ꯆꯤꯅꯤ ꯀꯩꯅꯣꯁꯦ ꯃꯄꯥꯛꯁꯦ ꯀꯌꯥꯃꯨꯛꯀꯗꯤ ꯄꯨꯊꯣꯛꯄ ꯉꯝꯃꯤ? ꯈꯪꯗꯦ, 2,000, 3,000 ꯁꯨꯔꯝꯗꯧ ꯃꯥꯜꯂꯤ꯫ ꯊꯤꯕꯨ ꯊꯤꯔꯨꯗꯦꯗ꯫ ꯑꯗꯨꯝ ꯄꯣꯠꯁꯥꯅ ꯁꯥꯕꯅꯤꯅ꯫